Singjamei Oinam Thingel Mapada Imphal Turel Torban Kaibadagi Mapham kaya Esing na Thumjinkhre yung kaya yauna lanthum kaya amang ata thokle mioi kaya magi pot yomdana safagada mamhamda chenare mari leinabasingna mi kanbagi thabak chathari thokleba isau asigi matangda SKTV News ki chief reporter Khatri Mayum Premchandagi akhanaba paudam ama ngarang hing nongyai matung pung train thui makhairom taba duwaida Singjamei Assembly Constituency gi manung channel leiba Oinam Thingel Mapada Turel Torban Kaikhiba duna Mapham kaya Esing na Thumjinkhre bagalona ichau nanglaba miyam potyom thayom tawduna kharai khangna chenare Torban Kaibadagi chensil lakhiba Turel gi Esing na Singjamei Assembly Constituency na konba Mapham kaya ga lonana thongju amadi langthabal kendra gi Mapham kaya Esing na khwang yo makhai Thumjinkhre Sama Imphal ka? Nakalamoromda ichaw mayok nariba miyam kannabagi damag NDRF, SDRF, Central amadi State Security Force sing yauna local volunteers sing na mi kannabagi thabak lepta na jathari dupi angang ahal khaidana miyoi kaya Sapagadaba Maphamda puthokpagi thabak hojiksu chathari ichaw asina maram oirega imungi electric appliances amadi 4-wheeler 2-wheeler yauna maruiba pochai kaya amangata nangkhre isengi chang tamna hantharabasu khudong thiringai oba mawongda adumak leiri Manipur da thokliba irang asigi warigai marak aduga mamang thada ichaw thokhibagi warigai charakta asigumba ichaw amamuk tholakpa asina Manipur gi miyamna maruina Imphal mayolda leiriba tongan mafam sing leiriba miyamna aduki matik awaba kaya faunare awaba kaya mayoknare adubo hairiba awaba hairiba ichaw si kayam kuina asunna thoklaga legidino haibasi yamna chawna haningai oiba wahanga moiri amaramda water resources minister awangmong newmaina asigumba ichaw si adum toya thokpa yabagi o thokpa le hewa famsu thamlabna karigumba policy khara yamna kuina chatpa yaba ngehaki nataba long run da pagi kuina chatpa yaba policy ma government na karama matamda sembatadino haibasi miyam ngainari SKTV News ki namak Khatri Mayum Premchandagi Imphal